अहानबद मरोई पाउसिंग पिजरी सेनापति डिस्ट्रिक्ट के कंगजांग विलेज थारंबा पॉपी पांबिसिंग सिक्योरिटी फोर्स ने याथतखिबदा चीफ मिनिस्टर एन बिरेन थागतबा फोंदोरदे सेंटर बीजेपी न पावर पाइखिबदगी इंडिया की कॉन्स्टिट्यूशन वायलेट तौरे हाइना एक्स चीफ मिनिस्टर ओ इबोबी न फोंदोखरै CM गिनी हाइदुना चार्ज तोबा ऑडियो रिकॉर्डिंग के मायोक्ता के सुप्रीम कोर्ट की डायरेक्शन दगी लैब द टेस्ट तौख्रे अथुबा मतमदा वायल चथबियो हाइजख्रे कुंट्रा तरुक सुबर रोड सेप्टिमन डिस्ट्रिक्ट एडमिनिस्ट्रेशन कक्सिंग द सिंधुना पारवा केयर हाइब थीम द कक्सिंग बाजार द पांगथोख्रे थौबल डिस्ट्रिक्ट पुलिस ना ई सलान कपगी ड्राइव होदोख्रे अमरी मणिपुरी फिल्म के सकनारबा एक्टर अमसुंग डायरेक्टर दिया फैरापम लैखिदबगा मरी लेना फिल्म फोरम ना अवाब फोंदोख्रे फैरापमना मसागी अनाबा अमन मरम ओइदना इखंग खंगौदना लैखिदबासी मणिपुरी फिल्म की सिनबंगमनरोइदबा अवाटपा अमदी अदुमक लेहौरगनी महाकने हिंदिङैदा थवाइ यावना मणिपुरी फिल्मबो अवांग थाकता पुखतनबा होनबिरमबत नतना नौना हौरलिबा आर्टिस्ट कयाबुसु लमजिंग लमताकपिदना मसक थोकपा आर्टिस्ट कयासु पुथोकलमखि महाकि थवाइना मपुगी खुयादा इंगना चिंगना लैबो ओइरसनु हाइना ममी टीवी की माइकैदगी नोलुकना थौनेजरी खुरुमजरी ममी टीवी प्राइम टाइम न्यूज मीडिया ताबरिपुनपु अमरि थोकसमना तराम नुक्सरी होजि पाउ संदों पिजरी सेनापति डिस्ट्रिक्ट की मदुंग चना लैबा कांगजांग विलेज दा लम हेक्टर मरिग दशमिक निपान रोम पाक सावो मफम दा थारंबा पॉपी पांबी सिंह सिक्योरिटी फोर्स ने याथतखिबदा चीफ मिनिस्टर एन बिरेन थागतपा फोंदोरली सोशल मीडिया दा थागलकपा पोस्ट समदा चीफ मिनिस्टर ना हाई ड्रग फ्री मणिपुर अमा ओहेनबा होनबदा स्टेट असिगी स्टेक होल्डर सिंह अमदि मियामना अचौबा थौदांग लौदुना लागली मतुंगदसु असिगुंबा समाज असिबु मांगहन्नबा होटनरिबसिंगी मायोक्ता अखोय पुन्ना लैमिन्नबगी तंगाय फदबसु लैरी चीफ मिनिस्टर ना पॉपी पांबी सिंह याथतुना मांगहनखिबदा अचौबा थौदांग लौखिबा सेनापति पुलिस फॉरेस्ट डिपार्टमेंट अमदि डिस्ट्रिक्ट एडमिनिस्ट्रेशन बसु थागतपा फोंदोरली सेंटर बीजेपी ना पावर पाइखिबदगी इंडिया की कॉन्स्टिट्यूशन वायलेट तौरे हाइना एक्स चीफ मिनिस्टर ओ इबोबिनो फोंदोख्रै वाफमसिंग असि बीटी रोड लेबा कांग्रेस ऑफिस ता पांगथुकिबा चही अमा चुपना सथगदबा कैंपेन जाय बापू जाय भीम जाय संविधान अभियान होदोकपगी थोरमदा एक्स चीफ मिनिस्टर ओक्रम इबोबिनो फोंदोखिबने ओक्रम इबोबिनो मखाताना हाइखिबदा सेंटर बीजेपी ना पावर हैक पाइखिबदगी इंडिया की कॉन्स्टिट्यूशन कांगखोंग साइरे बीजेपी ना कॉन्स्टिट्यूशन हाथोकदौरी मसीदसु नतना बीजेपी न जाति की मपा महात्मा गांधी अमदी कॉन्स्टिट्यूशन की मपा डॉक्टर भीमराव अंबेडकर बु हंजिन हंजिन इकाइब पीरी होम मिनिस्टर अमित शाह न अंबेडकर की मतंगदा फजदा वाफम के आफुंगदोखिबादु मयामदे एपोलॉजी तौगदबने सेंटर अमदी स्टेट तपालिबा बीजेपी गवर्नमेंट जाति की मपा महात्मा गांधी अमदी कॉन्स्टिट्यूशन सेमदा चौबा थौदांग लौखिबा अंबेडकर की लेगेसी मांगहन्नबा होनरी मसी कांग्रेस पार्टी ने याबंगमलोई मणिपुर कुमजा लिसिंग अनि तरगतरेतगी बीजेपी न पावर हैक पाइखिबदगी इंडिया की कॉन्स्टिट्यूशन मथोंग मरम खंगनखिदरे हौजिक स्टेट असिदा कॉन्स्टिट्यूशन चटनरिब्रा चटनद्रब्रा हाइबंगमद्रै बीजेपी न हौजिक कॉन्स्टिट्यूशन सेमदोकनबा प्लान कन्न तौरी अदुबु मसी अरुबा अमा ओइगने मरमदि कॉन्स्टिट्यूशन सेमदोकनबा होनबदा हाउस अनिमकी मेजॉरिटी दरकार ओइ मसीगी मेजॉरिटी असि हौजिक बीजेपी द लैति एमपीसीसी की प्रेसिडेंट के मेघचंद्र डिप्यूटी सीएलपी लीडर के रंजित खाबो एससी के एमएलए सूर्य कुमार ओक्रम हानगी एमपी टीएच मैना हानगी मिनिस्टर गायखांग अमदी अतै कांग्रेस कर्मी क्या सुसरु याखी
Chief Minister gi haiduna charge tauba audio recording gi mayokta case Supreme Court ki direction dagi lab ta test taukhre athubu matamda wail chathabi haijakhre English ni kungum dogi megi ahum dagi chatharakhiba Hauzik Fawba Manipur amasung Union Lengakna Songthoktunap Khamdriba Tamthirba Lan Asibu Hiana Pakthok Chauthok Hanana Wafam Singh Manipur ki Chief Minister na Phongdok ki haiduna audio clip sing yauna Supreme Court of India da Kuki Organization for Human Rights Act Koba Luf amana file tawkiba case ki makhataba wail leiba asigi khwaidagi wangliba wail sang asigi Chief Justice Sanjib Khanana luchingba bench amana lokhatkre Kuki Organization for Human Rights Act na file tawkiba wakat asigi matung ina court asina writ petition number 702 of 2024 oina lokhat khiba petition asigi makhataba wail gidamakta Chief Justice na luchingba bench na lokhalakpada petitioner oiriba court ki maikaida leplak liba council prasan bhusan gi maikaidagi petition asi mamang chahi lising ni kun gi marigi November da matam aduda Chief Justice oiramba DY Chandrajit na luchingba bench na piba direction gi matungina truth labs koba laboratory amada verification gi damakta tharuri Hariba lab asida audio clip sing adu thaduna examination tawhan baga loinana laboratory asina pirakpa marik chomba report su fangne haiki maram asina Kuki organization asina file tawruk liba petition asigi while athu matamda chathabi haina prayer torki petition asigi petitioner gi maikaida lab liba council Prasan Busana prayer asi toruk padagi ngasigi judge ahumgi bench bu luchingkiba Chief Justice Sanjib Khanagi maikaidagi prayer adu chinhai oina hairapagi mahutta aibu request oina torukpana chumnagi haiba direction piki aduga hariba written request adu submit toruklaba matungda court asigi procedure gi matung ina hearing chathanabagi numit lab kani haiba wafam su phongdokhibaga loinana aibu cheron adu submit toruklo amasung court ki maikedi procedure sing induna satkani haiki panbayabadi masi haukiba chahi gi November da Supreme Court ki matam adugi Chief Justice na luchingba bench na lakhutkiba Solicitor General Tushar Mehta amasung Attorney General R Venkatarmani gi maikaidigi akan mamongda objection torkibani makoyani na court submit tawki wafam singi manungda matter ase hanagi court ta file tawgi mahutta Supreme Court ta hakthengna lak pachumde haiba wafam fawa phongdokibani loina petition ase Supreme Court na lokhatuna khanabiganu haijakibani adu moinama matam adugi Chief Justice ki maikaidigi Manipur ki Chief Minister na phongdokkiba wafam singni haibagi charge tawruduna file tawrkiba petition asiga loina rakhiba audio clip sing adu chummi natragana lali khangdokliba test tawbagi tangai fodaba lai hana phongdokkibani adubu ngasi petition asi amuk hana Supreme Court na lokhalakpada petitioner oiriba court ki maikaida lepkiba council asina Supreme Court petition asiga mari lenana court na monitor toba special investigation team ama chatha hanbiu haibu wafam phawba hajrakibani panbayabadi Kuki organization asina Union of India gi mari lenaba mahut sinba authority amasung Manipur gi Chief Minister gi mathakta file torliba writ petition asiga loinana chaurakna minute 29 sangba audio clip sing asida su file torkibani audio clip sing asida Manipur gi Chief Minister na saru yaduna wangthokkiba closed door meeting amada mahaki maikaidagi Manipur gi irang hena pakthok chauthok hanana wafam sing phongdo I haiduna charge torkibani Kuntraga Taruk Suba Road Safety Month District Administration Kaksin na Parwa Care haiba team da Kaksin Bazar da pangthokre tha machukna satharakpa road safety month kamari lenana traffic rules sing thugaiba amadi gari thaubuda helmet uptaba miyoi sing da lemna helmet yenthokkibaga loinana motor vehicle act ki matangda awareness piduna pamphlet sing su yenthokki ngarang pangthokiba road safety event aduda Kaksin district ki administration officer ADM Moirang Them Kapajit additional SP Athokpam Ramendra Singh law and order Kaksin police team Thawal district transport officer Hemochan Irengbam amadi traffic official kyana saruk yadana pangthoki
Manipuri film ge saknaraba actor amasung director Dia Khoirakpom lei khidaba mari lena film forum na awa phongdokrai lamdam asige cellular film degi horoklaga digital film forward artist amasung director oina sauna kathok piram laba yumnam lei kai degi Dia Khoirakpom ngasi ayu angan bada masagi anaba amana maram oiduna ikham khangaudana lei khidaba bu film forum Manipur ngasi lampel sana kaithel liba film forum asigi office da laikhidraba saknaraba Dia Khoirakpam gi photo da haikat laikat tamlaba matungda minute ama tumina leptuna film forum gi members singna laikhidraba gi mafamda ikai khumnaba utpaga loinana awaw phonglokrai Thoromasiga mari lena film forum gi chairman Laimim Surjakantana phongdokkibada Dia na laikhidaba asina Manipuri film gi mention bangamlaroi daba award pa amadi adamut lehuragani mahakna hingningeda thawai yongna Manipuri film bu awang mathakta pukhatnaba hotna birumbata natana nauna horotliba artist kaya bu su lamjing lamtak piduna masak thokpa artist kaya su puthoklamki mahakna manung matam sadana laikhidaba asina Manipuri film gi achoba mangjaba amadi oiragani mahakki thawai na mapugi khuya khada ingna chikna leiba oirasanu haina phongdoki Masih Januari di tarik kun mapas masih ayam no malam dari dah. Bunga ni tak bunga dia masa ni anak apa mana hal itu hai betul ni kalau betul lagi deh ma hamda tak ada kui ni macam sama lagi na lagi deh mana tu masih ngarang cenderung bayi inang ni aduh kalau betul lagi masih senjil loh dah masih no malam dari ma dari umpan thadu pula apa macam itu tu macam Manipuri film gi saknaraba actor amari director Dia Khoirakpom na manung matam sadana khangaudana laikhidaba asida art and culture cell Manipuri state RPI athwalena awabu phongdokpagi mepam ama pangthokhibaga loinana minute ani tuminna leptuna laikhidabagi thawaina mapugi leikonda ingna chingna leirundaba thongni jakre hari mahakna hingningai matamda art and culture amadi Manipuri film da lauramba thodang kaya busu singtha kibaga loinana art and culture cell Manipuri state RPI athwalena laikhidraba Dia Khoirakpom gi imung manunggi awabada su saru yazari haina RPI athwalegi media coordinator na thadurakpa chirona mana phongdorali First College Week celebration lising ni kun mga gi thoram ngasidagi DM College of Science ki playground hodokrai thoram madura DM College of Science ki former principal Dr. Elangbam Jadu principal professor M Bhubaneswari DM Community College DDU Kausal Kendra amadi DM College of Science ki Director Professor L Hemchandra DM College of Science ki Department of Physics ki CS Bijoy College asima ki Department of Physical Education and Sports Science ki Professor R K Chandrakumar amadi Dhanamanjuri University ki Department of Chemistry ki Head Professor R K London na saruyaki DM Community College DDU Kausal Kendra DM College of Science amadi Dhanamanjuri University na punna kucham naduna namit mga ni sumna sathagadaba First College Week celebration lising ni kun mga gi ahobo namita tongan ba house ni pan suru yaduna march past competition amasu pangthokai thormaduga mari lena na DM College of Science ki Director Professor L Hemchandra na phongdok pada kumja lising ni taraga mari da lingkhat kiba DM Community College asi DM College singi maraktagi tongan ba college amagom miyam na khanarami Masida natana DM Community College da mahi tamliba mahiroi singna DM College of Science ki library da changba yadriba adu kari maram gino haiba adu DM College of Science ki principal ga kupna wari shanaraba matungda mahiroi sing library changbi hanki loina DM College of Science na sports tobu matam da su DM Community ki mahiroi sing ya holam daba asina maram oiraga college asigi mahiroi sing gi oiba sports ki thoram amang chahida pangthoknaba honaki adabu lamdam asida thokliba tangdu leita daba asina tauba ngamdana lakhiba adu handak chahi asidagi pangthok lage khanduna First College Week celebration lising ni kun mga gi thoram masi pangthok pani haina su phongdoki Langmidong City Block ki makhada laiba Pangantabi Gram Panchayat ki Special Gram Sabha mipom amang asi Tangjeng Khunau Community Hall na pangthokrai People's Plan Campaign listing ni kun mga kun taruki oina pangthokiba Special Gram Sabha mipom aduna finalization of Gram Panchayat Development Plan for financial year listing ni kun mga kun taruk preparation of probable beneficiary list for hours plus listing ni kun mari survey amadi atai hiram kaya da khanane nakhi
Thormadida Pangantabi Gram Panchayat ki Administrative Committee Chairman Ningthauzam Indivala Upapradhan Panchayat Secretary GRS Amadi Manipur Sarkar ki tongan department sing Fishery Horticulture Social Welfare Benefits Veterinary PWD ICDS MSPDCL na chingmasingi official sing kaya susaru yaki Thormadida miyam the department sing na paikat liba kadaba kaya singi matangda macha khaina wangangki Thormadida Pangantabi Gram Panchayat ki Administrative Committee ki Chairman Ningthauzam Indivala na hai Gram Panchayat asigi praja miyam na sarkar na kari khudong chaba piri haiba du official sing na macha khaina miyam da haibiramba amadi matau karamna Kanaba Logani Haibana Chingbasing Takpiramba Asi Aikui Punamaki Afabani Fongaki. Thawal District Police na E Salan Kakpagi Drive Hodokrai. National Highway Amadi State Highway Sing the traffic rules to Garaga Gari Thoriba Sing E Chalangi Kutanga Fine Tianbagi Drive Ama Thawal District Police Ki SP Rakesh Balwal IPS Tangasi Thawal Hodokrai. Traffic Control Police Thawal Sinduna National Highway Chamashubna Anigi Thawal District Gate among the Fangtopa E Salan Kapagi Drive Adu the helmet Yaudana Gari Macha Thorokpa Musing Paduna E Chalangi Kutanga Fine Tien Ki Ngasi E Salan Kapagi Drive Adu Hodok Aduna Thawal District Police Ki SP Rakesh Balwan Amadi Additional SP Law and Order and Suresh Singha Anina Fongdok Kibada Ngasi Loan Story by E Chalan Nasi Online Ki Kutanga Paisha Tigadabani Masida miyamda fine thiba matamda hiena transparent oiba amasung yamna laina matam sangdana paisa thiba yaragani E Salan kakpada piriba matam aduki manungda ishagi thifam thokpa fine asi internet ki khutangda matam chana thidopiu karigumba thidoktaba tarabadi court takaba amadi hiena khudong chiningai machak oirakani masina maru oina road accident hantha hananaba paikhatpa thorang amani miyamna su yaribum khai traffic rules ngakna chatpiu haina makhatana appeal tawki NIC State Unit Imphal gi programmer Athokpam Yai Khomana high traffic rules to gairaga gari thoriba sing hanagi manually salan kaktuna fine thiramani asigumba mongda fine thiba asi record manggi khudong chadaba kaya mayoknei adubu ngasidagi hodokliba E Chalan system asi record mangbagi khudong chadaba adu leiraroi lenana fine thiba matamdasu internet ki khutangda E Chalan kakpa matamda piriba matam adugi manungda yamna laina thiba yaragani haiki amaromda NIC Thawal sinduna E Chalan kakpagi matangda training amasu ngasi NIC BC room da pangthokrai ngasi gi E Chalan loans tawbage thoram aduda traffic police Thawal gi OC gi thau supuriba DSP Thawal Y Shunan su saruyaki License yaudaba adigi gari se sang sudaba si se koina hanadi manually saran ka mepko aduna koina kakpase record mang mokotpa na aduni ye form mai tamai dai aduna I salan na koina electronically ore badina si record si adum ma se fast operation or metal ka bagi this operation la kan so almai khang ba the fine so obigi second operation ki fine dom ku batawani People's Endeavor for Social Changes PESCH Rani Gaidilu Bazar Committee Lungbungjang Amadi Lua Farm Women Organization Sinduna Kasar District Manung Chanalaiba Rani Gaidilu Bazar Ramgaizanga Ngarangdaki Hoduna Nimit Ini Chupna Fangtokliba Rani Gaidilu Bazar Inauguration Come Tribal Indigenous Crops and Handicraft Harvest Festival Lisingani Kungamanga Silushin Kray Ngasigi Lucian Bigi Thorom Masida Navard Assam Regional Office Gawati gi General Manager Navin Kumar Roy 7 Sisters Development Assistant Sestagi Executive Director Pradyut Bhattacharji Realm of Nature and Best Action RNBA Executive Director Dimgong Rongmei Northeast Together Suraf Sharma DDM Navard Kasargi Ravi Shankar Likmabam Amasung People's Endeavor for Social Changes PESCI Executive Director Dr. Namkinlung Pamaina Matangsina Chief Guest Amadi Guest of Honor Oina Dice Famki Thoromgi Chief Guest Oikiba Navard Assam Regional Office Gawati General Manager Navin Kumar Royna Haikibada Ngasi Mafam Asida Pangtok Liba Market Asi Awonba Amadi Mafal State Singa Samnaduna Hena Income Amadi Paisha Tanan Bahona Si Haiki Maruina Delhi Bombay Nuchingba Mafam Singda Jai kaya yonduna hiena market asi chauthok hansi amasung sel tansi haina sipongdoki
Puba thang mangumdaba sel gi demand gi mayokta pharmacy amadi clinic sing thong londana khongjang sangsinkhrai. Thawbal District Hospital gi get the pharmacy famliba amadi hospital asigi get gi nakan amadi lambi gi nak yet singda clinic amasung diagnostic center sing hangliba singda puba thang mangam loidaba sen khai thum khai torokpa amadi aki akhang pirakpabu yaningdaba phongdoktuna pharmacy amadi clinic sing thong londana ngasi district hospital gi get mamang amadi arong thongda leiba oil pump nakanda nomagi sintha leptuna wakat mifam pamkhrai. Pharmacy amadi clinic sing thong lona khibagi District Hospital da ana layengi lakpasingda awaba potlum amang mayok nahankrai. Pharmacy Association District Hospital na sinduna hospital asigi get da satakiba wakat befam adura saru ya kibit napi amana phongdorak pada mitei kuki gi lan hek aurak padagi mating kayamarum nang asi libani. Puba thang mangam loidaba demand di tawirakano haiki nakalamaram da All Clinic and Diagnostic Committee Thawbal na su puba thang mangam daba thum khai gi mayokta clinic sing amadi diagnostic center sing thong lon bagam loinana nomagi sintha leptuna arong thong da leiba oil pump nakanda wakat mifam phamkrai wakat mifam badura saru ya khibin nupi amana phongdorak pada clinic amadi diagnostic macha mamam hangduna phamjariba eikhoida puba thang mangam daba sen khai thum khai gi thaba asi hapta amada mayam amal lakko maramna awaba kayang mayok dare maramaduna puba thang mangam loidaba demand sing handok pi haiki. Sign Artists and Technician Association Katana awaba phongdokrai. Manipuri film ge sangnaraba film actor khoiram tam khidraba agency mi phom ma tuna lai khidraba gi mafam da minute na awabu phongdok khibaga loinana laikhidaba gi le imung manung gi awabu de su saru yazari hana phongdorli. Ngasirigi hauduna numit kunga tarit ni chupna pangthokadaba export handloom training program ama hodokrai. Hariba export handloom training program asi PM Sun Club program scheme gi makhara Ministry of Skill Development Entrepreneurship amadi IIA Gawati ga kusamnaduna ICM Imphal na sinduna Tharoijam maning laikai langjing achouba GC Imphal West da ngasidagi hongdokhibani. Tharomasida ki H Rangamlian IMOL Director ICM Imphal Sharat Chandra Ayekpam Program Coordinator CBRDP ICM Imphal and Nandarani BOD MSCU amadi Dr. M Kamala Devi Master Trainees Makoi Singh aduna ngasigi training program hodokpa asida President membership oina saruyaki. Tharmasida President member oina saruyaki ba ke H Rangamlian IMOL Director ICM Imphal na phonokibada hariba training program asi kungamapan suba January da hauraga kungamari suba February lisingani kungamanga fawa pangthokani. Training program asida miyoi punna humfu saruk yari aduga humfu singasi numit mangani training pidaba matungda miyoi kuntra khallaga makhatana numit kungani thuni training pigani hai aduna khangalaba miyoi kun gamanga aduna product manga sagadabani su haiki. I am the Ranina, Mamato Sikan, Kanda. I did see him and let him knowledge village of the I used to come there, the lady with the lucky dinner. I think over the top of front of Himaganda, when yesterday the lucky was seated on the top, where I see we did the time on the shore was here, openly, the Kapuna of the Suhamaka, like I repeated. Moirang City Block ki makara leiba Wangu Terakhong Gram Panchayat ki Special Gram Sabha mifam ama le semba sanglen Wangu Sabal da pangthokrai. Ngarang pangthoki be Special Gram Sabha mifam aduna finalization of Gram Panchayat Development Plan approval of labor budget under MGNRE GS 2025-26 discussion on village property poverty reduction plan BPRP
and inclusion in GPDP na chingba hiram singda khanane nakhi thorom maduda kumbi AC gi MLA S Prem Chandra Wangu Terakong Gram Panchayat ki Administrative Committee Chairman P Valeshwar Upapradhan L Binod Saiton Gram Panchayat ki Administrative Committee ki Chairman M Ibomsa Panchayat Secretary GRS amadi government ki tongan ba development ki maru oiba miyoi sing kaya su saruyaki Kongyam Awang Likai Community Hall da Aikogi Anova Langongi Ihogi Makataba Oina Aikogi Kunaina Mayuk Nariba Nisagi Singnaba Amasung Lepak Miyamna Pigedaba Paukum Hariba Hiram Masigi Matang de Awareness Campaign Amapang Tokre Campaign asi Mayol na Kusam Naduna Kaksing District ki Manung Channel Riba Kongyam Kulgi Club Aniga Haibadi Popular Youth Club Amadi Bright Star Club Cup Punmin Naduna Sinkibani Tharamasi Kulasigi Oja Laitan Tem Chandramani Maitena Preside Dodana Pangtoki Maruiba Wangang Loi Oina Assam Prince President Mayul Puyam Joy Advisor Lalup Culture and Activity Haiki Natana Mi Singi Achoba issue ama oribani Masi Aikoigi Purupna Masibu Kokhan Nabagi policy ama semba mathau tare haiki Thormasiga Marilena Narendra Ningomba Fondok Kibada Kedaba Ishabu Si Ayukta Ima Singna Todang Chong Lobiu Hawal Aliba Isha Singbu Kansi Drug Kaktana Nishanati Social Discipline Social Norms Equity Identity Masak Kanglak Tabadagi Nisha Amasung Yamna Kana Equity Furupta Lakley Masida Equity Miyamna Social Response Sama Pibo Matotare Haki Poirei apun malay maron mera 5B palemgi kungatret rak suba foundation day thoram ngasi Imphal ki lamlai kendragi manung chanalaiba nongdam sanglenda pangthokre thoram maduda all Manipuri United Clubs Organization amukogi president Phairoizam Nando Luang amukogi vice president KSS Thambo amukogi general secretary Lesang Them Pratap poirei apun malay maron mera 5B gi General Secretary Ima Apabi Lamlai Kendra Peace and Development Committee ki President NG Joina Maru Oiba Bitunglen Singone Saruyaki Thormaduga Marilena Palem ki President Bimolata Moirang Mongjamna Fongdo Kibada Ngasi Fawba Palem ki Ima Ivel Singna Tongan ba isu singda angamba thakta honaduna lakliba amadi Lamdam asida thokliba lal asida su miyam gi damakta achobo thodang lorlibani Makatana sulamdam asigi thabak thoram sing dasu adumak saruk yaki gani haina su makatana phonokki Kuntares suba habida 1998 ki kogi 98 ta January thada lengkhat khiba adumlaba kogi sajang gi school lampakta matamdagi ima kombi leiringai matamda ima kombi na tarokanda palemsi saphung bi damani 1998 tagi hauna ngasi phawbada palemna lamdam sigi amadi miyam gi amadi khunai sigi damak lokhom thokpa miyam gi khongjang khuding makta apung phana saruk yaraga laksari loina na lamdam sida gi armed forces special power in 1958 lakhokna bagi khongjang kayada amadi ngasi maksu khoi gi haugiba sidai haureina manipur gi Ngarang Kamjong District amasung Kabot Tampaki Lona Bomafom Amada Manipuri Yao Lanmit Singa Kut Tongnabada Laikidaba Aduda KNAB Haina Batch the Tava Yauna Asiba Karab Fang Mangam Krahari Ngarang Ayuktagi Numay Bom Kaya Kapsilakpa Matam Mamsilakpa Matam Fawba Kapnabagi Makol Tai Haiduna Anakpa Kunja Singdagi Pangapau Amanakang Hojik Makatana Masak Kangdaba Kulai Pai Sing Yauna Border Pillar Marfuga Manga Marfuga Tareta Thomjinduna Lady Harry Tazabaya Pau Amagi Matung Inang Ngasi Ayuk Angan Bada Manipurgi Yawului Sing na Kapna Bada KNAB Ni Chingnaba Miyoi Mapan Hatley Kulai Nipan Amagalauri Harry
Ningsing bayabadi haukiba January kunga taret Kamjong district ta kabo tampak taina bangam kai border pillar marfuga taret yango pokkhon manaki minda mangsada Manipur ge apunba lalhulup singa Indian Army gi maikum upa kuki National Front B gi kanguga khut thoknabada KNAB gi maikaida miyoi tara hen sikibaga lunana kaya amana aso apan nangkiba laikhrabane Manipur lenga ke social welfare loisangna CCI Gil Manipur and Divergent Sports LLP Manipur na punna sinduna Tail Park Sai Complex ta Mission Vatsalya Phase lisingani kunga mga gi saruk ama oina pangthok liba the Inter CCI Children Home Knockout Football League lisingani kunga mga gi ngasini ni chanba namita thawal wang matabad liba Women's Income Generation Center WIGC gi Children Home for Girls ki angang singbu cultural program gi thoramda saruk yan bibagi damakta Home gi Secretary Indira Oinamna mari leinaba punama pusu thagapka phongdorli Home gi Secretary Indira Oinamna phongdokhibada ngarang dagi haukiba mission Vatsalya Phase listing ni kunma Inter CCI Children Home Knockout Football League ki ngasinini shuba numit ki opening gi cultural program da Children Home for Girls ke angang singbu saruk yahanduna jagoi saba utkibagi damakta home gi angang sing jagoi tambiriba oja superintendent amadi home asigi staff sing angang singi talent puthokpagi tanja pibiriba social welfare Manipur busu thagatpa phongokki matungda su asigumba program asi sinbinaba haina mari leinaba singda Indira Oinamna appeal su tawki Mathang tha February gi ahum Fairel gi mangani panbada pangthokadariba Fairen Panchami thoronga mari leinana Thawbal district ki Yaripok ke kru Gwarok Singda leiriba Nongpok Tarang Sharaba miyamna Gwarok Mahadeva haina khangnabagi khubam gi akoibada lamtu sengdokpagi thorom amang asi pangthokre ke kru Ideal Progressive Committee ke IPC ke kru Yairi Club Yaripok ke YCY amasung ke kru Development Youth Club KDYC ahumna pun sinduna pangthokiba nongmagi oiba lamtu sengdokpagi thorom aduga mari leinana ki IPC ge secretary thangjam nokul meitena phongdorakibada sarul surul sahi kayagi mamangdagi pangthoktuna lakleba Gwarok Nongpok Tarang Sharabagi harau mathoi kaba kumsi sahi lisingani kunga manga gi su Fairel gi mangani panba February gi tang ahumda pangthoklagani lai thorom masiga mari leinana ngasi kreku Kulgi Committee amadi Club aniga luinana lamtu sengdokpa asi pangthokpani miyamna numit asida lakpiduna laigi thorom asida saruk yabiduna adom gi aningba apamba sing aduni bihau laigi thorom numit asida lakpiriba singna mayai kaba chinjak sizinaba amadi saba yonbige thabak tawbiganu maduda thorakpa afapatta kudimak masa masana tekchak pujagadamne haina su secretary nokulna pakhatana phonorli ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯏꯔꯩꯆꯥꯁꯤꯡꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯗ ꯍꯩꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯤꯔꯔ ꯑꯣꯐ ꯋꯤꯁꯇꯜ ꯁ꯭ꯇꯣꯞ MOWS ꯀꯛꯆꯤꯡꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯖꯁꯨꯃꯇꯤ ꯗꯦꯕꯤ ꯄꯕ꯭ꯂꯤꯛ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯠꯀꯤ ꯇꯦꯡꯕꯥꯡꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯀꯛꯆꯤꯡ ꯗ꯭ꯔꯃꯥꯇꯤꯛ ꯌꯨꯅꯤꯌꯟꯒꯤ ꯍꯣꯜꯗ ꯆꯠꯊꯔꯛꯈꯤꯕ ꯌꯦꯜꯍꯧ ꯏꯁꯩ ꯇꯝꯕꯤꯕꯒꯤ loishanbagi thorom ama ngasi Library and Information Center Kaksingi mipun sangda pangthokre ngasi pangthokiba thorom maduda thorom mapu sing oina Yambem Sahitya social worker Dr. N Pramodini retired lecturer historian writer Naurem Nominita Principal Kaksing Higher Secondary School Moirang Them Sanatomba social worker Mayang Lambam Ravi social worker na saruyaki thorom asigi manung chana numit 10ni chupna satharakiba takpi tambibagi thorom asida achoba thodang lokhiba mating pangbikiba amadi saruk yakiba miyoi khudingmakta sakhangse khusinnabaga loinana achamba khudol pochupiduna ikai khumnabotki
नुमित तरानी चुपना चथकिबा थौरम अदुदा पिकलिबा अंगांग महिरोई मणिपुर रोमना सरु याखि ngasi loisinbagi achamba thorom aduda mahiroi singgi oiba tongan tongan ba yelhau jagoi isai kaya su khudol tamdana utki February ke tang taraga tarukta gawada laiba kala and sanskriti gi vavanda pangthokadaba mapan suba babu jagjivan rang kala sanskriti Delhi gi national conference ta tongan tongan ba hiram singh da jati thaki mana pina na bakhalakrai national award pina na bakhalakpa aduda awang nongpok maikai gi mizoram dagi mahila sangsan gi project director suman Wasbhai Rai Manipur dagi SK Wajid Shah additional director cum nodal officer Sina Institute of Medical Sciences Manipur Ahantem Sanjoy political activist Wangu Sabal Wahengbam Anand Singh president Manipur Pradesh Youth Congress MPYCSM Jalal president All Manipur Muslim Organization Coordinating Committee Amukok MD Azimuddin Saha Managing Director Excel Diagnostic Hafiz Hata Kurimayum Aslam Khan Elias Boboy Social Activist Lilong Haurebi Makha MD Rafi Founder cum Principal Prime Rose English School Khabai Shoi Altaf Hassan Social Activist Kurai Kumidok Wahengbam Soba Singh Co-Founder Extra Ed School Imphal Lukram Ongbi Manglembi Devi Sutradhar Naurem Thong Yumnam Biren Kumar Singh Pala number 2 Ningthaujam Saptombi Devi Khongman Thoksom Bani Devi Art and Culture Tera Khwarakpam Yaimabi Wangkai Thangapat Sutradhari Amadi Thoksom Priya Devi Research Scholar Hairok Nachingba Singh Yaurle Gawagi Chief Minister Yauna Saknaraba Kaya Yaugadaba Thorum Asida Bharat Ratna Devim Rao Ambedkar National Award the Dr. APJ Abdul Kalam National Award Berangna Savitri Bai Phule National Award Amasung Lord Buddha National Award Nachingba Yentokani Akupa Maron Gidamukta Piriba number 7005780125 Tagi Pangbigani Haina Sukang Lali Thawal District ki Thawal Police Station ki manung chanba moijing da masakang da ba khulai paiba singna miyoi ama faduna punana ba hotna ramle nungmai round ahum lom kapsilamle adumapu asok apan yaukidre hari thawdo adubo all moijing coordinating committee amko na yamna yaning da ba phongdok laduna athuba matamda mari lenaba singna sengdorakadabani haina su demand torle Masakang daba singna faduna punna ba hotnaramliba miyoi adugi maming Muhammad Jamir Sahi Kuntraga Taruk Apokpa Jahur Ali Kawi Moijing Awang Lekai Ithat Mapal dagini hari Moijing dalaiba Amkoki Office ta ngasi ayuk Paumi Singa Unaba Amada Amkoki Convener MD Amin MM na Fongdorakpada Thawdo Asi ngarang ayuk pung 8 minute kullom tabda thokibani Victim masina Moijing Iroi Pat na laiba New Model English School da Angangi sak thilam laga School asidagi meter chamarom chatlaga laiba oil pump da thaw hanba changlakpada amuba machugi I-20 car amada lakpa khutlai paiba miyoi anina kumtharak laga faduna punana bhonaram kibani Kulai pai basing aduga ngai hak mukna duna lei ngai da mafum aduda leiramba miyam na sensil lakpadagi nongmai round omlum kapsilam laga makhoi mafum adu thadokna chen kibani adumapu laibak phabadagi asok apani yahodre victim asina tonglakpa gari machada nongmaina panduna akai atoi thoki hari mahakna makhatana hai thawdo asigi matang da police ta complaint amasu tawkre nongmaina panbadagi soklaba gari macha adusu police na Pukhat Kre Hairaduna Hauzik Manipur gi tangdu leita draba matam asida aikoi masen gi marakta khutlai paiba singna chamjaraba micham praja singu faduna puba amadi paisa lobagi chanabi asi Manipur yamna toina thokpa thodok ama oiri masin lengapna atubada miching changhan ningi haiki School marakta makoina nongmai kaplamba aduna maram oiraga school gi angang singda mi paiba poknaki masi yamna laibak chiba thodok amane masigumba thodok asi matungda thokan biganu khun asida kanana kari Tauribage haiba asi amkok na ngasi fawba yengsinduna lakpa maramna yamna santi leina
leijariba khun asida santi thugainaba honarakpa haiba asi yamna laibak thibani haiduna athuba matamda mari leinaba singna sengdoraktaba taragadi tongan ba khongjang sing changsilagani haiki Pawi singo unaba aduda saruk yakiba victim oiriba Muhammad Jamir na phongdorakpada kanagumba amatana demand torkiba sulaiti kanagumba amataga khana cheneba sulaiti haidna mahakna school da angangi sak thilurga petrol pump da thau hanba changbu matamda mahapu I-20 de lakwa miyoi ahumna faduna punana bahona liba asi kari maram gino haina hangladuna Manipur da mi faraga paisa tanba amadi faraba matungda maral pisin bigi chatnabi ama lakliba asi mari leinaba singna ticket piraga cherak pibiu mahakna lalam labasu mahapu cherak pibiu haiki school gi angangi chak thin ba chatpada aingonda masakhang daba makoi car I-20 tumba ama laga thau halingai da petrol pump school gi angangi chak thin ba loiraga thau han ba chale anakpadani put chama mukta lapi school siga petrol pump siga Republic Day gi tharunga mari lenana pangthokpa award khusinabagi thorum amada national level competition on multimedia presentation gi makhada pangthokpa class 9 dagi 10 gi category gi winner oiraklaba ngiriti rothangri monsang da beer gata 4.0 hariba ikai khunarba award asi khusinakrai mahasi Manipur gi Sanden district ki manung chanalaiba Jafo dagi Benithan amadi SS Rosila gi machanupani hari Mahaku taramna opagi thorum amasu January gi tang kun ga tarukta Delhi da leiba Vasan Kunsda Mongsang Elders Forum Delhi MEFD amadi Mongsang Student Union Delhi SDSD anina punna khusamnaduna felicitation come Thanksgiving program ama pangthokrai thorum maduda athoibu mitungnen oikiba MEFD gi chairman TH Tommy Monsangna mai palaklabi ngriti da momento ama khusinaki mahakna hai asigumlaba award ama ngiriti da furup asigi mahut ama oina fangba ngamlakpa asina furup asigi chawrba mai pakpa amani hana phongdoki amani mahakna ngiriti bu tungi punsida hena mai pakpa oirasano haina thagat wahi kya phongdoktuna pukning thawatki masigi mathakta SDSD gi president NG Mohan Singh nasu award sing phonglakpada thagat wahi kya thamki amaromda award phonglaklabi ngiriti Rothangri na mahaki furupki miyamna mahakna award asi phonglakpa asida pukning thawgat pibaga loinana thagat wahi kya phongdok pirakpagi damakpura furup asigi miyamda harauba amadi tawbiman khangba utki amadi competition asi mai pakna bahonnarakpada mahakna thengnakiba awanungai gi wari kya amasuliramki thorum asigi makha tarakpa oina Sirti Ufa Ruagi president su oibata natana award winner oiribi ngiriti gi apokpasu oiriba Mr. NG Benithana mahaki machanapina asigumba ikai khumnaraba award asi phonglakpada achoba mai pakpa amadi sauthuk saba phawi haina phongdoki mahana makha taraduna MEFD amadi SDSD anina khusamnaraga mahaki machanapina furup asigi mahut sinduna mingchet purakpada taramna okpibaga loinana thagat wahi kya thamkibagi damakta hanna thagat pa phongdoki Universal Friendship Organization UFO Imphal West Quarter number 1 Langthawal Furam Battalion gi kungamari rak Super Rising Day thoram ngasi work singi thasu yumsakaisha nimit asida achamba thoram amagaloina na pangthokrai thoram maduga mari leinana social worker angom joginna ipudhau pakhangba yekpa malem gi firan chingkhatuna Sangbanarba Atiada Nongdon Kena Haina Humna Pahin Kibaga Lunana UFO gi Thomi Singna Malem gi Firal gi Mafam Desu Ikai Kumnaba Utki Thormadura Organization Asigi Vice President RK Shana Parihal Secretary General Y Mairawa Publicity Secretary T Wanglen Meche Instructor Singh Battalion Asigi Thomi Singh Amadi Mafam Kyaragi Lakpa Thomi Singh Nasu Saruyaki MPA Thongnauzamna Sinduna Hauzik Thongnauzam Playground Sathariba Anirak Suba Ima Panthoibi Trophy Lising ani kungamanga gi ngasi sanakiba match da FC Lamjaungna MPA Thongnauzambu
Panjil ahum amada maithiba piki ngasigi match aduda half mamangda FC Lamjaungna Panjil amashinoda lit tawduna chatki apibu matam loibada FC Lamjaungna MPA A Thongnau Jambu Panjil ahum amada maithiba piki FC Lamjaugi Panjil Singadu jersey number 10 Joy Kisan jersey number 8 Samir Amadi jersey number 19 Avinash Nachanki aduga MPA Thongnau Jamgi amatangairaba Panjil adu jersey number 15 Rohit Nachanki bani Haurebi Northern Star Club amadi Haurebi Apunba FC na punna sinduna hojik Haurebi Kangjebung da sathariba manga suba chandranadi trophy lising ani kun mga 9-man aside state level village open football tournament ki ngasi sanakiba ahanba match da team B gi WFC Wangoina team A gi YSC Naurembu apiba matam gi manungda Panjil ahum amada maithiba piki ani suba match da team A gi ALCCO Sajingna team B gi MFC Majraubu apibu matamgi manungda Panjil amashinoda maithiba piki WFC Wangoi gi Panjil Singh adu jersey number 13 Jack na ani jersey number 13 Nitish na amachanki aduga YSC Naurem gi amatangairaba Panjil adu jersey number 13 M Sanna chankibani Tuga ALCCO Chajinge amatangairaba Panjil adu jersey number 9 and Lingakpana Chankibani Hari. Old Jiribam Sports Association AGS and Sinduna Jiribam Higher Secondary School gi Sanabung team Taret na Sarup Yaduna Sanariba First Ilangbam Tomba Singh Memorial Junior Boys Under 17 Football Tournament Listing ni kungamari kungamangagi ngasi sanakiba preliminary group league round gi match sa Lesem club na SBNYC bu goal ani amada maithiba pikre ngasi sanakiba match asida central referee da Iqbal Hassan assistant referee da Aziz Hadar amadi Zabed Hassan aduga fourth official referee oina Iqbal Hassan na conduct toki hayeng thilpung ani makhai taba matamda Anandamoy Club ka Sonapur GPSA ga sanagani ngasigi match asida Lesem Club ka SBNYC ani na sanaki Lesem Club ta tos ngamduna side khanki aduga SBNYC na ball kauduna sanab hoki ngasigi match asida Lesem Club ki sanaroi suicide amadi Zahirul na mathang sitna tarag kunganipan kuntraga mga suba minita goal ani chanduna half among the Lesem Club na SBNYC dagi goal ani shunoda mangjil thaki half among the SBNYC gi amatangairaba goal adu Gopal na yankhai pan suba minita chanbangamduna apibu matamda Lesem Club na SBNYC bu goal ani amada maithiba pikibani ningsingbayai hojik pangthokliba tournament asi Jiribam ki Babuparada leiba Ilangbam Toyai Singha amadi mahaki machin manau singna makhoi gi laikhidraba mapabungi mamingda katchaba tournament ni hojik losilakura maroi pau sing man bijari Senapati district ki Kangjang village to tharama popi pami sing security force na yantat kibra chief minister N Birena thagar performer le centered BJP na power pai kibadege India ki constitution violate tawre haina ex chief minister Okram Ibobina phongro krai Chief Minister gini haiduna search to audio recording ni mayokta case Supreme Court ki direction dagi lab ta test tawkhrei atuba matamda while setabi haijakhrei Kuntraga taruk suba road safety man district administration kaksing na sinduna parwa kier haiba chimda kaksing bazar da pangthokhrei Thobal District Police na East Salan Cup gi drive hodokre. Amari Manipuri film gi sangnaraba actor amasung director Dia Khairak Pom na lai kidabaga mari lena na film forum na awabu phongdokre.